Saitonga koi miyam mari lenana amasu amu thamjarki yoza president run sa koi sangdaba yanaba bom pokhain bani haibagisu akogi imagi mairada gi fongdorokli amadi mamangda ITV singna mayumda hanjanjaba matamda not only mafam ama khakta na taba mafam ani hom hanjanba yawkro matungda su akogi cookie singna nongoi kapsilakkiba amadi madugi irang ITV singna mayumda he halakpa cookie singna bom kapakpa nongoi kapakpagi je he tawi masigi matangda white paper putho haijuna koi governor da कोई मैरागी इमागी प्रेसिडेंट जो ओइबिरिबा थोकसोम सुजाताना तक्सन गिबगी मेमोरियम असिदसु अखोई फोंदोरगलि अमदि मसि साइटोनगी वतांगदसु ngaraंगीदसु अखोई गवर्नरना ngaraंग मणिपुरदा हेक थुंगरो मतुंगदा वारी सानाबदा गवर्नरना सो कोई कमिंग ऑपरेशन चथरखिनी अमदि आई ngasi हुजिकतजु आई थुंगरकपदा ngairi आई कन्ना तिजलखिने हाइबगी असेबा थाजबसु पिरे हारि ओजमसि कदाय फो याम थाजबा यारिबो वाफम ओइगदोरिबनो ममानदसु अखोई ITV सिंगना युम हंजनबदा नोंमै कापक्खिबगी मतंगना बोंग कापक्खिबगी मतंगना व्हाइट पेपर पुथोक्तुना मयामना खंगलु हाइबगी तक्सनखिबा लेरबनी अदुगी मतुंगदा व्हाइट पेपर पुथोक्त्रिङैगी मतुंगसिदा अमुक ngarang si koi bong kapakpada sokhibagi matangda su koi imagi mairagi convener oiriba te sujatana su akan bokhungjang changchen kyoja masi kadai bok yamna chunggadoribano takchaliba white paper duna karamba matangna puthokpirakadabno amadi coming operation satharaga maduda chenabajing puthongna bokhana gani habi governor gi asepa thajaba pirkiba simamangda su thajaba pire ha kyamdi thaba ulakidabju kyamsu legidabdi natte ojamasi kadai bok yamna thajaba yari bro masim tangju thambiramo tasengna gi thamuk wafam khudimok sedum phagi tara dum da amne kesu thajaninga leite aduga masi imai meragi wafam natana mana governor rundingai thamdringai mamangda pidringai dai koina hek tholopaga kogi social media page dum hai popular government ama semna bohona ba kana target torpose even cookie gi mokoi ahumari yauna nahan December gi 14 gi mamangi chahi gi from gi mifum da yauksalakwa potu da cookie lalabu sing cookie CSO sing na torombo wakal sing do aran barom da thairaga lakidore na ta sengna haragadi political blunder thon ba da mateng pangwa political blunder tholiba mayam du manarga silakpa lalong mayam ji tekdar ko da madugi potu mai paktana ba hona ba gi panda kano amani ne koina dum lawrisnab ara masigi amata ngarba post di koina ta sengna haragadi as per constitution of India there is no place for granting separate administration number 1 da ko number 2 da no rules for creating or keeping buffer zones aina sum bugachabu pot ni ko ahum subda no rules for blocking national highways and state roads and no rules for installing gates in state land including national highway no place for creating new history ko no permanent force place for illegal immigrants foreigners or refugees. The Constitution India cannot be overruled by self-styled law extra. Aina khara samaina khalaga thamjai ngasi jiko. Sigi mathakta ikon hujikti khusyengi oiba da sengna hagadi mingthol singamadi political blunder tholiba kano mahikrase mahikraga pankak oiba singse ngakthokna ba hotna ba mathau taiba manamdi AKT ga mutat pa ingasa haito then hujik percent manung da thab amda tawdana lai haibase khara ma tawraga su maroi ba thabak tawde haibase gi example ama akhoi irang ji krai da horkheba Anglo Cookie War Centenary Gate 1919 do mai tharo bagi madugi podo tawbane na khoi ta gi natro ara ta hujibok still get to karigi lokthok tawna so question amne ara chahi chama sure chani chuni yungi bunung mayam karigi lokthokte aruga buffer zone mayam ama leji karigi thugai bangamde then ikon national highway sing da ngasi block tori ba karigi masi freely movement ton ba kari ngamdrino aduga taseng na hagadi for propaganda mayam social media sandoiba aragi head speech mayam ama huji thadoraiba aru masi khudakta huji authorities singna kano to godabani lepan godabani haiba pots ni masi lepa matamda masi gi mayam gi waroishin solution maso imporakane then ekoina he haichaba ekoina eagle live uchek sai humdra marfu punchi hai ado mana chai ni fu yang kai chorok matamda magi feather haidi matu singji lumdarakpa paiba ngamaktaba then magi khujin singji sonjalakpa phaba kotpa ngamaktaba mana masinjak tanbagi then machin singji sondarakpa weak work podu da ma si amuk dum matamdu da achawa awang mountain amda paikhat laganda magi machin ji thidek na bo honai hai number 1 masin je thidega ano bo chongkhalapa ngai ba then ano bo chongkhala amatam da ngasai gi magi makhong khujin kai ka mayam ari ba mayam da machin ano buduna loin phakai ra kanda madu ano ba yamna sharp oi ba mai khujin mayam ama mu phangpa then magi adugi manung da ngasai gi matam sangna khangi manung da magi layoi ra ba matu sing hai tare arum ba mayam sing se loin ken ra kanda ayang ba federal mayam ama ma horok podagi yamna hena yang ba yamna mapang kangkhat ba ngasai ni fu yang khai matung da hana pairam ba
wangna pai habda hen wangna pai ba ngamba masa kan khat pamu oir akanda lei haiba adugumna ekoi hujiksi ekoi taseng haraga di karigumba khara ekoi phangnaba pandam du phangname don ekoi khang ba khamba mathau tai eagle gi mathau tai adu all believe self style die hai tare ko madugi pot adagi all habits all identity all environment mayam sing loina kau tho akanda madugi pot che ekoi feloi benate masigi pot che sometimes ekoi taseng haraga di masi punishment ate aduga sometimes ekoi na masigi pot mayam se ningjing akanda ekoi kanagumba magi motivational word speech mathau ta de ai honabom thobu khangum thobu khang akanda ekoi na let's go of who you were so you can become who you mean to be have se nang kanano do masak tak na bai damakta masi renewal amane na khalla kan to mathau tai hai khai bje hauji ekoi na honaba mathau tai aduga hujik thengari ba lalong sing se ekoi ningan na ba natraga ekoi ningdom pomaga leiba nate leiba yaba nate ekoi taseng haragadi government na natraga ekoi president rule lei matu manungsida karigum thabak amata governor on behalf of the president of India ningthina tobidre haiba taragasu ngasi civil society organization mathona proba mayama then ekoi CSO mayama then even arambai tengolo gum khun nga ko mayam leiba singi thongna pangal handana ekoi sigumba koki jow organization singna claim toriba public statement aranma mayam thoiba mitei and anti michingi anti national no una bo honor iba ari makhoi khulai pa mayam amana toriba mayam dugi mahut silaga madugi spokesperson no mouthpiece thadori mayam singse as per Constitution of India ekoi kamai deal to the gese honara ganda ekoi kan hona mino mathau tai natraga de ekoi tasena yamna unconstitutional loiba aruga ekoi gi tasena constitution gi provision manung de yaudraba aruga tasena mayam ama makoina toriba thong mayam singse masigi si kai gumba makoina sum leptana chathab lai tar ngrang saiton gi program yamna leiba paramilitary process mayam bu thongai ra kanda mai mapam de yongna bi yenga chakoni kaina chalaiba potse hujik sibi ki bamta nate adana lu tongda I marik ama cheli fawde ipai pusing thambiramba marungba liklam khonglam chana kaino khoigi chana bi amoina natraga khoigi chana kangun mayam ama khoi mikha pone hingdo shropodi nongmotong osu ningkha tamne hingam phai haiba wakalonji senba Southeast Asian country manungda taseng ning do banba marumdom lepchaba ngamba masagi lengak sasan leijaba masagi constitution leijaba khoigi lebak ama oirami jahili sing ani hongi puwari leiba masagi script identity culture tradition oi leijaba pot amani Indian Union in 1949 the merged to give the gi ngasidi sumnam sasan gi argo downtrodden people ka chamana khoi namchalaga thammaba aruga masagi hak mapiraga chamana leiba potsing che khoina Constitution ki provision sing da isa si kawat na area de isa gi taseng na phungbom to hak sing isa na tan bada madu yam na constitutional safeguard sing manung da yari po sing matung ina dum tan bi ai ikona article 19 ningjang bi ai article 14 na kari pd article 21 kari pd ka se kum ningjang ga ikoi tawum to thawak sing ningan na bletan tawmina si hana idis maina projam mi am da chunum appeal tawjani Okay.